Jehovah gi minglen wang tuina tagat po oisno taibang cinjak chaduna hingleba pumna mangna nongthak nongkhani gi amat oiba aikoi bu sembi ba mapui bango Jehovah bu miyoi be koi bu pap tagi kanbi ba mapu Krista Jisu gi mingda tagat se Prabhu namu sraga gi pa kaujaduna tagat sari kurum jari Jisu gi mingda tawai singba Prabhu ngasi video asibu yengliba amadi testimony asibu tariba mi pumna mapu पुंगिंग हांगदोक पियो अमसुंग ना के अनिंग बद सिंग बियो लोइने बियो जीसु की मिंग द हाइजरी इपा की मतिक मंगान ओइसनो आमेन मैथ्यू के पंदुक तरे पद तरा हुंदोई तरा मरी द जीसु ना हाई नकोई ना खुब थोंग अदुगी मपाने इसरो की निंग थोले बाग द संगने नरोक ताबा लंबी अदुदी पाए अमसुंग मदुगी संगफम थोंग अदुदी लावे मरमदी मदुबु पामजना खनबा मी यामी अदुबु सर्ग ताब थोंग अदुदी खुई अमसुंग मदु मी खरा खतना फंगे प्रेज द लॉर्ड सर्ग अमसुंग नरोक अमरोमदा मपुगी हैकोल एकोल अमदी खमनुंग लैपाक अनीगी मरमदा तोंगान तोंगान ब टेस्टिमोनी सिंग ईश्वरगे अंगक पांगल न खगलबा मी सिंगदा फोंगदोक पिखिबा टेस्टिमोनी सिंग मणिपुरी लोंदा हंदोक्तुना इब्जिट मिनिस्ट्रीना मथंग मनाव नायना तहनजख्रे निसिंग बयाय कोलंबिया के नहा तरीके टेस्टिमोनी स्पेनिश नुपी मसा एंजेलिका एलिजाबेथ जोंब्राना मोरा के टेस्टिमोनी अमदी कोरियन पास्टर रिवरेंड पास्टर पा के टेस्टिमोनी मथंग मनाव नायना तहनजख्रबा मतुंगदा ngasi amuk Ibzit Ministry na putuno lagliba testimony Nigerian Pastor Daniel Ikiziku masagi lebak thiba car accident amada tamthina sokpadagi laikan na bangamdana siraba pastor ase doctor na death certificate pikraba amasung mokta thamluraba matung numit nini gi matungda pastor asi amuk hingalakhi mahana sibadagi hingalakhiba asina miyoi kayada angakpa ama uhenkhiba asigisu matakta hena angakpa amade maki atmana matau karamna khamnung leibaktagi miram lenda amuk hana lak khibano isona karamna mahaku thabi rakhibano haibegi paudam asine ngasi Ibzit Ministry na purikiba mapawase testimony ase tangkak ani thokna lijage ahan pa tangkakta pastor Daniel asi mato karamna sikhibage amadi karamna hingalakhibage ani suba tangkakta mahaki atmana kadai kadai yaurubage isona kari mapau mangonda sinarakbage mahak karamna amuk taibang panbada lakhibage haibagi mapau asina ani suba tangkak oijage mapung eba testimony ase ahubadi aroi phauba tabinanaba Ibzit Ministry gi maikai digi mayamda noluksari